Ngasi Khangminasi Manipur hairiba thauram asida puduna lakchariba misak asi yamna singthaningai oiribi misak amani. Mahak asi Imphaldagi kilometer 12 lom chatlaga leiba Thawal Khunau awang mayai lekaidagi laikhidraba inauchagi loinabi Mayengbam Ningol Lukram Umbi Ranjita Devini. Makhoi anigi machanipi amasu phangjaki. Mayengbam Ningol Lukram Umbi Ranjita Devi North East India gi ihan hana nupi laktagi kihom manadagi lang shungduna amadi lang aduna phi kaya saduna putokpada ahanbasu oiri kihom hairiba haisi khaki kanaba lawba natana manadagi su fiber sumduna kanaba lawribi ashumna mahakna thauna phana nupi ama oina mipal tangdana senthok lambida mai pakna kumang chausilibini amadi masagi kanaba khak natana mioi kaya dasu thabak piribi Mahak asi subanomba tandaba thabak chilhau thidabana mahaki akoibada leiba mafam kaya dasu matam gi oiba polam kaya ama thaduna lakli mahak asi the Indian Council of Agriculture Research Krishi Vigyan Kendra amadi National Institute of Natural Fiber Engineering and Technology hairiba sing asigi makhada sinba exhibition sing dasu award amadi certificates kaya masu laurakhi Certificate Kharapallabada Millionaire Farmer of India Award 2025, Best Demonstrator Award, Best Stall Amadi, Best Entrepreneur Award su Loraki. Ashumna Mahakna Matau Karamna Hiram Asida Khongdaraki Amadi Mahaki Punsi Wari Mayang Punna Khangminasi. Ahama Makta Ichema Butara Chari Takasari. Ichema Nakaram Heidi Matau Karamna. Sagi kihom manadagi lang summaga sumaina phi saba yai haibase matau karam na kana yi wakhalon dagi laga haidi khanglaga saba horkibino haibudu mayam ahamba da thambi haisege aina sigi wakhalon se ahamba aina kenoda laksegi base aije Moma gi farmer amane bako akoi gi mayam khangbiramgani Manipur Organic Mission Agency na akoi horticulture and soil conservation gi makha laiba akoi agency sigi makha farmer amane ba ise aduduga farmer jingi LRP ju oijaba adeida ngasai gi aigi makha laiba farmer jingi da akoi gi matam gi akoi na tawhaliba akoi moma na piriba scheme ji makha ji thaliba mahimarong mana masing koi leiri singje sigi matam gi haitare akoi leina tina tar ko bu su andegi akogi harvest tawgi mata haidi matamgi oiba thabakse sigi matangda akoida farmers ingda akogi akoina basic kitang akoida training se piraga akoina farmers ingda yawhanba adumaina mamana akoigi training masa thabi bo koje akoi thari sina KBK gumba akoi ICR thai KBK da thai akoigi vermicompost ki ga training basic se si na akoi kainoda ICR da thai bo ko adusumaina department singina kainosida mari lenaba bibak singji adum thabi ba kansida KBK da koi value date ki amaka thagi ba thaw kansida akoina adaida mayama haidi akoigi processing gi haidi haira leiba mayam ji ki tagli eba adu ta amatung sida aina pineapple ji ki maram sida aina kitang akoigi KBK gi koi thobal gi KBK madam lembisna je sima je akoigi value date ki SMS neba mangwan sida aina hangeba hai masa akoigi pan balo asobu jing yon ga masa lem hobu jing ji meda sije paisa amtang ontho aga di farmer jing je hena income je lakani singda haidi ingon koiba jidi araiba thabak na te am wai adu laiba income jiga adegi wagri duga sahi da ngaira tawbani na loina mu paisa ontho den ha aina wai da taw kan ji medam e yaye mayam yai keino si kenji semba yai ju semba yai to mayam takpire eba ta matung je mana dagi ju Haji pesa tan bayar aduini yani nang pineapple thabani na nanga ega sumaina unajeno program haidi training program se loirakanda nang mana khara pura la ona dumai tawra pura ga sache boko chala ka madam jiga adumaina tanaraga madam jina ibani se train se tawminar kan sida fiber se extract taw yare success oireba oibadai di as madam jo haraure ai jo haraure as yaramna
ꯁꯤ ꯑꯩꯅ ꯌꯨꯝꯗ ꯄꯨꯔ ꯂꯥꯛꯑꯀꯥꯟꯗ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯂꯪ ꯑꯣꯟꯊꯣꯛꯑꯒ ꯐꯤ ꯁꯥꯕ ꯌꯥꯅꯤ ꯃꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯗꯤ ꯂꯣꯏꯅ ꯇꯧꯅꯈ꯭ꯔꯦ ꯁꯤ ꯌꯥꯕ ꯌꯥꯏꯅ ꯌꯨꯝꯗ ꯑꯩꯅ ꯁꯨꯝ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯖꯔ ꯂꯪꯁꯦ ꯀꯃꯥꯏꯅ ꯁꯝꯕ ꯌꯥꯅꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯐꯩꯕꯥꯛ ꯂꯪ ꯆꯤꯡꯕꯒꯤ ꯁ꯭ꯇꯥꯏꯜꯗꯨꯗ ꯆꯐꯨꯗ ꯇꯧꯔꯒ ꯑꯩꯅ ꯁ꯭ꯇꯥꯔ ꯆꯅꯥꯡꯁꯦ ꯇꯧꯔꯒ ꯁꯝꯃꯒꯅꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁꯝꯃꯒ ꯂꯪꯁꯦ ꯁꯦꯝꯃꯦ ꯁꯦꯝꯃꯀꯥꯟꯁꯤꯗ ꯑꯁ ꯃꯁꯤ ꯂꯪ ꯐꯦꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯅ ꯉꯥꯏ ꯉꯝꯗꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗꯕꯨꯀꯣ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁ ꯑꯃ ꯁꯨꯝ ꯂꯩꯖꯕꯗꯣ ꯑꯗꯩꯗꯤ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯐꯤꯁꯥ ꯂꯣꯟꯁꯥꯁꯦ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯁꯤ ꯑꯝꯇꯪ ꯐꯤ ꯃꯦꯗꯥꯝꯅꯁꯨ ꯅꯪ ꯐꯤ ꯑꯝꯇꯪ ꯁꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯧꯔꯛꯄꯗ ꯑꯩꯅ ꯑꯁ ꯌꯥꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯑꯩꯅ ꯁꯨꯞꯅꯩ ꯈꯨꯠꯇ ꯐꯤ ꯃꯔꯤꯈꯛ ꯍꯧꯔ ꯂꯦꯡꯌꯥꯟ ꯃꯔꯤꯈꯛ ꯍꯧꯔꯒ ꯁꯥꯔ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯗ ꯁꯛꯁꯦꯁꯁꯨ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗꯩꯗꯤ ꯑꯩ ꯃꯦꯗꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯦꯅ ꯇꯧꯔ ꯃꯦꯗꯥꯝ ꯍꯣꯏꯗ ꯎꯠꯂꯒ ꯑꯩꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯌꯦ ꯈꯣꯠꯂꯦꯅ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯆꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯍꯥꯏꯗꯤ ꯁꯖꯦꯁꯇꯣ ꯇꯧꯅꯕ ꯁꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤ ꯇꯧꯕ ꯌꯥꯔꯕꯅꯤ ꯅꯪ ꯑꯩꯅ ꯐꯤ ꯁꯥꯕꯅꯤꯅ ꯅꯪ ꯐꯤ ꯁꯥ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯍꯥꯏꯔꯦ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯃꯤꯟꯅꯈꯤꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯛꯁꯦꯁ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯣꯏꯅꯁꯨ ꯍꯔꯥꯎꯔꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯃꯦꯗꯥꯝ ꯍꯣꯏꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯕꯨꯗꯤ ꯇꯧꯖꯔꯤꯕ ꯑꯗꯣ ꯏꯆꯦꯃꯒꯤ ꯍꯧꯖꯤꯛꯀꯤ ꯀꯤꯍꯣꯝ ꯐꯥꯔꯝꯁꯦ ꯀꯌꯥꯝ ꯆꯥꯎꯅꯗꯤ ꯂꯩꯒꯦ ꯀꯤꯍꯣꯝ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯧ ꯄꯔꯤꯃꯨꯛ ꯐꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯂꯝꯗ ꯆꯠꯇꯦꯕ ꯃꯁꯤꯡꯗ ꯑꯩꯁꯦ 5,000ꯃꯨꯛ ꯊꯥꯏꯌꯦ ꯉꯁꯥꯏꯒꯤ ꯀꯤꯍꯣꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤꯗꯤ ꯐ꯭ꯔꯨꯠꯅꯦ ꯃꯥꯅꯦ ꯑꯗꯒꯤ ꯀꯥꯟꯅꯕꯁꯨ ꯏꯁꯥꯗ ꯆꯥꯕꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯄꯤꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯥꯁꯤꯁꯨ ꯀꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯏꯆꯦꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯗꯤ ꯐꯥꯔꯁ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯗꯤ ꯏꯆꯦꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯣꯏ ꯉꯁꯥꯏꯒꯤ ꯀꯤꯍꯣꯝ ꯃꯅꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯏ ꯁꯥꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯗꯣ ꯏꯆꯦ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯏꯆꯦꯅ ꯁꯥꯕ ꯍꯧꯔꯛꯈꯤꯕ ꯃꯇꯝꯗ ꯃꯗꯨꯗ ꯁꯦꯟꯐꯝꯗꯤ ꯁꯣꯏꯅ ꯆꯪꯒꯅꯤꯅ ꯈꯟꯖꯩ ꯃꯗꯨꯒꯤ ꯁꯦꯟꯐꯝꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯄꯤꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯐꯪꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯆꯪꯉꯦ ꯁꯦꯟꯕꯨꯗꯤ ꯌꯥꯝꯅ ꯑꯗꯣ ꯃꯁꯤ ꯆꯤꯡꯃꯥꯏꯗ ꯑꯣꯏꯕꯅꯤꯅ ꯁꯤ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯁꯣꯏ ꯑꯁ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ ꯋꯥꯏꯑꯦ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯏ ꯄ꯭ꯂꯦꯟꯗ ꯏꯪꯈꯣꯜ ꯀꯣꯏꯕꯒ ꯆꯤꯡꯊꯛ ꯀꯥꯔ ꯀꯣꯏꯕꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨ ꯉꯥꯏꯔꯦ ꯋꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣই ꯒꯥꯔꯤ ꯅꯨꯡꯂꯤ ꯀꯥꯈꯠꯇꯅ ꯑꯗꯒꯤ ꯍꯥꯏꯗꯤ ꯄ꯭ꯂꯦꯟꯗ ꯑꯣꯏꯔꯒꯗꯤ ꯇ꯭ꯔꯦꯛꯇꯔꯅ ꯊꯣꯛ ꯈꯣꯏꯗꯣꯛꯈ꯭ꯔꯒ ꯐꯩꯗꯣꯝ ꯆꯣꯞ ꯌꯥꯜꯂ ꯑꯗꯨꯝ ꯆꯣꯞ ꯊꯥꯕ ꯀꯨꯏꯗꯦꯗꯅ ꯑꯗꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯈꯨꯠꯅ ꯑꯗꯨꯝ ꯌꯣꯝꯄꯥꯛꯅ ꯌꯥꯜꯂꯒ ꯑꯗꯨꯝ ꯍꯥꯄꯨꯁꯦ ꯀꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯣꯛꯄ ꯉꯝꯃꯤꯈꯩ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯈꯦꯠꯅꯩꯗ ꯑꯗꯨꯗꯤ ꯑꯗꯨꯒ ꯏꯆꯦꯃ ꯉꯁꯥꯏꯒꯤ ꯀꯤꯍꯣꯝ ꯑꯩꯈꯣꯏꯅ ꯃꯅꯥꯗꯒꯤꯗꯤ ꯐꯤ ꯅꯨꯡꯗꯤ ꯁꯥꯔꯦ ꯑꯗꯨꯕꯨ ꯀꯤꯍꯣꯝ ꯃꯁꯥꯗꯒꯤ ꯏꯆꯦꯃꯅ ꯀꯔꯤ ꯄ꯭ꯔꯗꯛꯇꯤ ꯄꯨꯊꯣꯛꯈ꯭ꯔꯒꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅꯗꯤꯅꯦ ꯇꯧꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯐꯥꯔꯃꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯀ꯭ꯂꯁꯇꯔ ꯑꯃ ꯄꯨꯖꯔꯒ ꯂꯩꯔꯤꯅꯤꯗꯅ ꯁꯤꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯃꯥꯅ ꯄꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡꯁꯤꯡꯁꯦ ꯑꯩꯅ ꯐꯥꯔꯃꯔꯗ ꯌꯧꯍꯜꯂ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 50-100 ꯇꯥꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯧꯕꯗꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯥꯏꯗꯤꯌꯥꯗꯨ ꯂꯩꯔꯕꯅꯤꯅ ꯑꯗꯩ ꯁ꯭ꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯏꯠꯁꯤꯗꯤ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅꯀꯣ ꯀꯤꯍꯣꯝ ꯈꯛ ꯅꯠꯇ꯭ꯔꯁꯨ ꯑꯇꯩꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯗꯅ ꯑꯗꯩꯗ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯀꯦꯟꯗꯤ ꯁꯦꯝꯕ ꯑꯗꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯏꯠ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯀꯪꯍꯜꯂ ꯈꯣꯠꯂꯒ ꯇꯧꯔꯒ ꯁꯦꯝꯖꯔꯒ ꯁꯨꯝ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯇ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕ ꯃꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯌꯥꯝ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅ ꯆꯥꯎꯅ ꯇꯧꯕꯗꯤ ꯂꯩꯇꯕ ꯍꯥꯏꯗꯤ ꯏꯆꯦꯃꯒꯤ ꯁꯥꯏꯠꯇꯒꯤ ꯁꯦꯝꯈꯤꯗ꯭ꯔꯤꯕꯀꯣ ꯍꯣꯏ ꯑꯗꯣ ꯏꯆꯦꯃꯒꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯤꯍꯣꯝꯒꯤ ꯄ꯭ꯔꯗꯛꯁꯤ ꯈꯛꯇꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤ ꯐꯤꯜꯗꯗꯤ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕꯤꯔꯤꯒꯦ ꯏꯆꯦꯃꯁꯦ ꯑꯩꯁꯦ ꯀꯤꯍꯣꯝꯁꯦ ꯍꯧꯖꯤꯛ ꯀꯤꯍꯣꯝ ꯊꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯁꯤꯡ ꯌꯥꯏꯉꯪ ꯁꯤꯁꯨ ꯊꯥꯔꯤꯌꯦ ꯑꯗꯨꯗꯨꯒ ꯉꯥꯒꯤ ꯐꯥꯔꯝꯁꯨ ꯇꯧꯋꯦ ꯉꯥꯒꯤ ꯐꯥꯔꯝꯁꯨ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕꯗꯗꯤ ꯏꯊꯟꯗ ꯑꯗꯨꯝ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯆꯦꯃꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯀꯅꯥꯗꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯌꯥꯝꯕꯅ ꯐꯥꯔꯃꯔ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯇꯦꯡꯗꯣ ꯄꯥꯡꯅꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯨꯗꯣꯔꯦ ꯑꯩꯒꯤꯗ ꯁꯨꯃꯤꯟꯅꯕ ꯏꯇꯩ ꯍꯣꯏꯒꯤ ꯁꯨꯗꯣꯔꯦ ꯏꯆꯦ ꯍꯣꯏꯒꯤ ꯁꯨꯗꯣꯔꯦ ꯃꯣꯏꯒꯤꯗ ꯄꯥꯡꯅꯔꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯃꯤꯟꯅꯔꯒ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝ ꯆꯥꯎꯅ ꯑꯩꯅ ꯃꯌꯥꯝ ꯍꯣꯠꯅꯔꯦꯅ ꯑꯩ ꯃꯌꯥꯝ ꯆꯥꯎꯅ ꯊꯥꯗꯔꯒ ꯇꯧꯕꯗꯨ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯉꯝꯗꯦ ꯑꯩꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯦ ꯅꯨꯄꯤꯒꯤ ꯊꯧꯅꯥꯁꯦ ꯍꯟꯕ ꯂꯩꯇꯦ ꯍꯥꯏꯕꯅ ꯇꯥꯛꯄꯤꯕꯅꯤꯀꯣ ꯏꯆꯦꯃꯅ ꯑꯗꯣ ꯏꯆꯦꯃ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃꯁꯤ ꯑꯩꯅ ꯇꯥꯖ ꯃꯇꯝꯗ ꯃꯣꯃꯥꯒꯤ ꯃꯈꯥꯗ ꯂꯤꯗꯔꯁꯤꯞ ꯑꯃꯁꯨ ꯑꯣꯏꯌꯦꯅ ꯇꯥꯖꯩ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯆꯦꯃ ꯃꯗꯨꯁꯨ ꯋꯥꯔꯤ ꯁꯤꯁꯨ ꯀꯩꯅꯣꯅꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯅꯦꯄꯜꯁꯦ ꯊꯥꯕ ꯍꯧꯔꯛꯄ ꯀꯥꯟꯗꯅꯦ ꯑꯩ ꯑꯍꯥꯟꯕ ꯑꯩ ꯌꯨꯝꯗꯕꯨꯗꯤ ꯍꯣꯏ ꯐꯤ ꯁꯥꯕꯁꯤꯃꯕꯨꯗꯤ ꯑꯗꯨꯝ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯥꯔ ꯂꯥꯛꯑꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯑꯀꯥꯟꯗꯅꯦꯕ ꯑꯇꯩ ꯐꯥꯔꯝꯒꯤ ꯊꯕꯛ ꯌꯥꯎꯁꯜꯂꯛꯏꯁꯤꯗꯤ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ
ꯑꯩꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯏꯊꯟꯗꯁꯨ ꯑꯩ ꯁꯤꯡꯒꯜ ꯃꯥꯗꯔꯁꯨ ꯃꯥꯗꯔꯅꯦ ꯑꯗꯨꯗꯨꯅ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯆꯥꯒꯤ ꯀꯩꯒꯤ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥꯁꯤꯗꯤ ꯇꯥꯟꯕ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯌꯥꯗ ꯀꯥꯟꯗ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯦ ꯃꯌꯥꯝ ꯂꯣꯏ ꯋꯥꯅꯩ ꯑꯗꯨ ꯑꯩꯁꯨ ꯋꯥꯏ ꯂꯣꯏ ꯋꯥꯏ ꯋꯥꯅ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯋꯥꯏꯅ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗ ꯀꯥꯟꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯕꯛꯁꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯇꯥꯟꯕꯁꯨ ꯌꯥꯗ꯭ꯔꯦ ꯐꯤꯁꯥ ꯂꯣꯟꯁꯥꯁꯨ ꯂꯣꯏ ꯗꯥꯎꯟ ꯆꯠꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯨꯝ ꯈꯜꯂ ꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯃꯃꯥ ꯃꯤꯒꯤ ꯀꯤꯍꯣꯝ ꯂꯣꯏ ꯊꯥꯏ ꯑꯩꯈꯣꯏꯒꯤ ꯊꯥꯗꯦꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯃꯥꯅꯁꯨ ꯍꯔꯥꯎꯖꯅꯕ ꯀꯥꯅ ꯁꯨꯝ ꯈꯜꯂꯒ ꯑꯩꯁꯨ ꯑꯁ ꯁꯨꯝ ꯂꯩꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯜꯂꯒ ꯃꯌꯥꯝ ꯇꯧꯅꯩꯁꯤ ꯌꯥꯎꯒꯦꯅ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯖꯒꯥꯁꯦ ꯀꯣꯛꯆꯔꯒ ꯍꯥꯏꯇꯥꯔꯦ ꯀꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯤꯇꯪ ꯊꯥꯒꯦ ꯈꯜꯂꯨ ꯁꯨꯞꯅꯒꯤ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯕꯁꯦ ꯀꯤꯍꯣꯝ 500ꯈꯛ ꯊꯥꯒꯦꯅ ꯇꯥꯔꯒꯦꯠ ꯇꯧꯔꯨꯕꯅꯦꯕ ꯑꯗꯨꯗꯨꯒ ꯁꯨꯝ ꯏꯟꯇꯔꯦꯁ ꯂꯩꯔꯛꯄꯗꯣ ꯁꯨꯝ ꯀꯣꯛꯑ ꯊꯥꯔꯒ ꯏꯟꯇꯔꯦꯁꯁꯦ ꯁꯨꯝ ꯂꯩꯔꯛꯄꯗꯣ ꯏꯁꯥꯗ ꯊꯥꯔꯀꯥꯟꯗ ꯁꯨꯝ ꯊꯥꯔꯀꯥꯟꯗ ꯑꯩꯁꯦ 4,000-5,000ꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯊꯥꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯐꯅꯌꯥꯝ ꯆꯪꯈ꯭ꯔꯦ ꯀꯩꯅꯣ ꯄꯩꯁꯥꯁꯨ ꯑꯃꯐꯥꯎ ꯂꯥꯛꯇ꯭ꯔꯒ ꯑꯩꯅ ꯁꯤꯗ ꯊꯥꯗꯔꯤ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯁꯤꯗꯤ ꯀꯔꯥꯏ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯥꯛꯇꯧꯁꯨ ꯅꯠꯇꯦ ꯉꯥꯛꯇꯪ ꯉꯁꯥꯏꯒꯤ ꯀꯣꯛꯁꯦ ꯉꯥꯎꯕꯅꯦꯕ ꯑꯩꯁꯦ ꯉꯥꯎꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯃꯣꯃꯥꯗ ꯆꯠꯄꯅꯦꯕ ꯃꯣꯃꯥ ꯆꯠꯂꯀꯥꯟꯁꯤꯗ ꯀꯩ ꯁ꯭ꯀꯤꯝ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯒꯦ ꯈꯣꯠꯀꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯃꯣꯃꯥꯒꯤ ꯁ꯭ꯀꯤꯝ ꯂꯧꯔꯒ ꯇꯧꯈꯤꯕ ꯑꯩꯅ ꯇꯥꯈꯤꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦꯅ ꯆꯠꯂꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯃꯇꯝ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯗꯥꯏꯔꯦꯛꯇꯔꯁꯦ ꯁꯤꯟꯈ꯭ꯔꯦꯕꯀꯣ ꯁꯥꯔ ꯗꯣꯅꯥꯜꯅ ꯑꯣꯏꯀꯥꯟꯗ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯅꯪ ꯀ꯭ꯂꯁꯇꯔ ꯑꯃ ꯁꯦꯝꯃꯛꯑꯣ ꯐꯥꯔꯃꯔ ꯁꯨꯃꯥꯏꯅ APC ꯀꯩꯅꯣ ꯀ꯭ꯂꯁꯇꯔ ꯑꯃꯗ ꯀꯩꯅோ ꯐꯥꯔꯃꯔ ꯃꯁꯤꯡꯁꯦ ꯄꯤꯔꯦ ꯐꯥꯔꯃꯔ 20-20 ꯅꯠꯇ꯭ꯔꯒ 25 ꯇꯧꯔꯒ ꯅꯪ ꯐꯥꯔꯃꯔ 100 ꯅꯪ ꯁꯦꯝꯃꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄꯅꯦꯕ ꯑꯗ ꯄꯤꯔꯀꯥꯟꯁꯤꯗ ꯑꯩꯅ ꯁꯦꯝꯃꯀꯥꯟꯁꯤꯗ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯦ ꯁꯤꯁꯦ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯉꯣꯟꯗ ꯍꯥꯞꯄꯤꯔꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯂꯧꯖꯔꯤꯕ ꯔꯣꯜꯁꯤꯅ ꯐꯥꯔꯃꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯅꯤꯁꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞꯁꯦ ꯍꯥꯏꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯐꯥꯔꯃꯔꯁꯤꯡꯁꯤ ꯁꯤ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯐꯥꯔꯃꯔꯗ ꯌꯧꯍꯟꯕ ꯐꯥꯔꯃꯔꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤ ꯄꯥꯝꯃꯦ ꯁꯤ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯅ ꯑꯃꯨꯛ ꯌꯧꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗ ꯑꯩ ꯏꯁꯥꯁꯨ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯆꯦꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝꯗꯤ ꯌꯥꯝꯃꯦꯅ ꯈꯟꯖꯩ ꯏꯃꯨꯡꯁꯤꯁꯨ ꯄꯨꯗ ꯌꯥꯔꯝꯃꯣꯏꯅ ꯈꯟꯖꯩ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯄꯟꯕꯤꯔꯛꯏ ꯏꯆꯦꯃꯅ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯇꯪꯂ ꯀꯃꯥꯏꯅ ꯇꯧꯕ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯏꯆꯥꯅꯨꯄꯤꯁꯦ ꯀ꯭ꯂꯥꯁ 9ꯗꯪ ꯀꯥꯗ ꯉꯥꯏꯔꯤ ꯀ꯭ꯂꯥꯁ 9ꯗꯪ ꯀꯥꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯃꯊꯪ ꯆꯍꯤꯗ ꯀ꯭ꯂꯥꯁ 10 ꯀꯥꯔ ꯃꯦꯇ꯭ꯔꯤꯛꯁꯨ ꯊꯥꯗꯣꯏ ꯀꯨꯏꯗ꯭ꯔꯦ ꯑꯗꯣ ꯏꯆꯦꯃ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯏꯆꯦꯃꯅ ꯐꯤ ꯁꯥꯔꯛꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯉꯜꯂꯤꯀꯥꯟ ꯃꯇꯝꯗꯒꯤ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯍꯥꯏꯗꯤ ꯐꯤ ꯁꯥꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯁꯥꯕ ꯍꯧꯔꯛꯄꯁꯦ ꯐꯤꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯐꯤ ꯁꯥ ꯂꯩꯔꯝꯃꯦ ꯍꯥꯏ ꯌꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯃꯥꯁꯨ ꯐꯤ ꯌꯥꯝ ꯁꯥꯔꯦꯕ ꯃꯥ ꯃꯇꯝꯗꯨ ꯁꯥꯕ ꯐꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯏꯀꯥꯟꯗ ꯁꯥꯔꯝꯕꯁꯦ ꯃꯥ ꯁꯥꯔꯤ ꯑꯩꯈꯣꯏ ꯀꯣꯇꯟ ꯁꯥꯔꯤ ꯋꯥꯡꯈꯩ ꯁꯥꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯁꯥꯔꯝꯃꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯄꯤꯛꯏ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯨꯡꯀꯛ ꯆꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯑꯩꯈꯣꯏꯒꯤ ꯔꯣꯁ ꯑꯩꯈꯣꯏ ꯁꯤꯀꯤꯝ ꯂꯣꯝꯗ ꯀꯩꯗ ꯊꯥꯕꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯅꯦꯛ ꯔꯣꯁꯁꯦ ꯁꯤ ꯂꯣꯟꯕꯤꯁꯦ ꯌꯥꯝ ꯁꯥꯔꯝꯃꯦꯕꯀꯣ ꯁꯤ ꯁꯥꯕ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯀꯥꯈꯠꯂ ꯑꯗꯨꯝ ꯌꯥꯎꯁꯟꯕ ꯀ꯭ꯂꯥꯁ 6-7ꯒ ꯇꯝꯃꯛꯄ ꯑꯗꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯝ ꯀꯥꯈꯠꯂ ꯑꯗꯨꯝ ꯊꯑꯣꯏꯅ ꯐꯤ ꯁꯥꯕꯁꯦ ꯇꯝꯃꯛꯇ꯭ꯔꯦꯕ ꯇꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯁꯥꯔꯕꯅꯤꯅ ꯑꯗꯨ ꯃꯥ ꯁꯥꯕꯗ ꯑꯗꯨꯝ ꯌꯥꯎꯁꯜꯂꯦ ꯑꯗꯨ ꯌꯥꯎꯁꯜꯂꯀꯥꯟꯗ ꯑꯗꯨꯝ ꯍꯩꯔꯦꯗꯅ ꯍꯩꯔꯕꯅꯤꯅ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯑꯩꯁꯦ ꯑꯩꯈꯣꯏ ꯑꯩ ꯄꯣꯛꯄ ꯕꯕꯥꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦ 8-9 ꯇꯝꯃꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯄꯦꯔꯥꯂꯥꯏꯁ ꯅꯥꯕ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯅꯥꯕꯗ ꯕꯕꯥꯁꯦ ꯆꯍꯤ 9 ꯄꯨꯔꯥ ꯅꯥꯏꯌꯦꯕ ꯅꯥꯀꯥꯟꯁꯤꯗ ꯑꯩꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯑꯩꯅ ꯑꯍꯟ ꯑꯣꯏꯕ ꯅꯨꯄꯤ 2ꯈꯛ ꯄꯣꯛꯄꯅꯦꯕ ꯑꯗ ꯑꯩꯅ ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯕꯕꯥꯒꯤ ꯁꯦꯕꯥꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯁꯤ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯕꯕꯥꯒꯤ ꯁꯥꯏꯠꯇꯩꯁꯨ ꯀꯩꯝ ꯂꯥꯛꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯁꯨꯔꯒ ꯑꯗꯨꯝ ꯕꯕꯥꯒ ꯑꯗꯒꯤ ꯃꯥꯒꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯨꯔ ꯇꯧꯔꯝꯕꯗ ꯕꯕꯥꯗꯨꯃ ꯄꯨꯔꯥ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛꯇꯤ ꯇꯝꯅꯤꯡꯕ ꯇꯝꯅꯤꯡꯀꯥꯟꯁꯦ ꯑꯁ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯇꯣꯛꯈꯤ ꯇꯥꯔꯗꯤ ꯃꯤ ꯃꯃꯥꯡꯗꯁꯨ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯦꯒ ꯍꯥꯏꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯝꯗ꯭ꯔꯒ ꯇꯣꯛꯈ꯭ꯔꯦꯒ ꯍꯥꯏꯕꯗꯨ ꯏꯀꯥꯏꯖꯕꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯅꯤꯡꯕꯤ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯐꯤꯁꯦ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯍꯥꯏꯇꯥꯔꯦ ꯁꯥꯕ ꯍꯩꯔꯕꯅꯤꯅ ꯑꯩꯁꯦ ꯐꯤ ꯁꯥꯔ ꯂꯥꯏꯔꯤꯛ ꯇꯝꯃꯅꯤ ꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯀꯣꯟ ꯑꯃ ꯂꯧꯔꯒ ꯑꯗꯨꯝ ꯑꯩꯁꯦ ꯐꯤ ꯁꯥꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯇꯝꯃꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨ ꯃꯇꯝꯗ ꯌꯥꯝ ꯉꯜꯂꯤꯉꯩ ꯍꯥꯏ ꯀ꯭ꯂꯥꯁ 6-7ꯗꯩ ꯑꯗꯨꯝ ꯁꯥꯔꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯗꯨꯒ ꯐꯥꯝꯒꯤ ꯀꯩꯒꯤ ꯇꯧꯔꯛꯏꯁꯤꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯑꯀꯥꯟꯗ ꯍꯥꯞꯆꯤꯜꯂꯛꯄ ꯀꯩꯅꯣꯅꯦ ꯐꯤꯗꯤ ꯑꯗꯨꯝ ꯁꯥꯔꯒ ꯂꯥꯛꯑꯦ
ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯃꯒꯤ ꯑꯗꯣ ꯏꯆꯦꯃ ꯉꯁꯥꯏꯒꯤ ꯂꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ ꯐꯥꯏꯕꯔ ꯑꯩꯈꯣꯏ ꯄꯨꯊꯣꯛꯂꯛꯏꯕꯁꯦ ꯀꯤꯍꯣꯝ ꯃꯅꯥꯗꯒꯤ ꯃꯁꯤꯒꯤ ꯃꯅꯥ ꯑꯩꯈꯣꯏꯒꯤ ꯀꯤꯍꯣꯝ ꯃꯅꯥꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯂꯪꯁꯤꯒ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯒꯤ ꯂꯪꯁꯤꯒ ꯑꯗꯒꯤ ꯃꯨꯀꯥꯒꯤ ꯂꯪꯁꯤꯒ ꯈꯦꯠꯅꯕꯁꯦ ꯀꯩꯗ ꯈꯦꯠꯅꯒꯦ ꯍꯥꯏꯕꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤ ꯍꯣꯏ ꯃꯣꯏ ꯃꯥꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯇꯣꯉꯥꯟꯕꯅꯤꯅꯀꯣ ꯇꯣꯉꯥꯟꯕꯅꯤꯅ ꯈꯔ ꯈꯛꯇꯤ ꯂꯣꯏꯅ ꯈꯦꯠꯅꯔꯦ ꯍꯥꯏꯗꯤ ꯈꯨꯔꯈꯨꯜꯒꯤꯁꯨ ꯑꯗꯒꯤ ꯔꯥꯅꯤꯒꯤꯁꯨ ꯍꯥꯏꯗꯤ ꯃꯣꯏ ꯇꯤꯟ ꯃꯍꯨꯝ ꯂꯣꯏ ꯇꯣꯉꯥꯜꯂꯦꯕ ꯑꯩꯈꯣꯏ ꯀꯥꯔꯕꯪ ꯆꯥꯕ ꯑꯗꯒꯤ ꯃꯣꯏ ꯃꯆꯤꯟꯖꯥꯛꯇꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟꯗꯒꯤ ꯀꯩꯗꯒꯤ ꯃꯍꯨꯝꯗꯨꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏ ꯃꯁꯤꯡꯅꯤꯗꯅ ꯐꯥꯏꯕꯔꯅꯦꯕꯀꯣ ꯑꯗꯨꯅ ꯈꯦꯠꯅꯕꯗꯤ ꯍꯣꯏ ꯃꯥꯒꯤꯁꯨ क्वालिटीꯗꯤ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯨꯒ ꯂꯣꯏꯅ ꯍꯥꯏꯗꯤ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯀꯩꯁꯨ ꯅꯣꯞꯇꯦꯕ ꯌꯥꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯗꯤ ꯌꯥꯝ ꯄꯥꯝꯕ ꯄꯣꯠ ꯑꯣꯏꯔꯤꯅꯦꯕ ꯍꯣꯏ ꯃꯄꯥꯟ ꯍꯥꯏꯗꯤ ꯐꯣꯔꯦꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯃꯣꯏꯒ ꯌꯦꯡꯅꯕꯗ ꯇꯥꯗꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯉꯁꯥꯏꯒꯤ ꯐꯣꯔꯦꯟ ꯍꯥꯏꯔꯕꯅꯤꯅ ꯏꯆꯦꯅ ꯃꯗꯨꯁꯨ ꯍꯥꯏꯗꯤ ꯉꯁꯤꯐꯥꯎꯗ ꯏꯆꯦꯃꯅ ꯁꯥꯔꯛꯈꯤꯕ ꯐꯤꯁꯤꯡꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗꯤ ꯌꯥꯎꯔꯕ꯭ꯔꯥ ꯑꯦꯛꯁꯄꯣꯔꯠ ꯇꯧꯗ꯭ꯔꯤ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟꯁꯦ ꯇꯧꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯐꯥꯔꯃꯔꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯗꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯦꯆꯤꯟꯁꯦ ꯂꯣꯏ ꯁꯨꯅ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅꯀോ ꯑꯗꯒꯤ ꯂꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯅ ꯑꯉꯝꯕ ꯈꯛꯇꯅꯦ ꯁꯨꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯕꯅꯤꯅ ꯑꯗꯨ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯤ ꯌꯧꯅ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯧꯗꯤ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯦꯡꯒꯦꯖ ꯂꯥꯛꯄꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯛꯑꯦ ꯁꯣꯏꯗꯅꯁꯨ ꯇꯧꯕꯤꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯏꯆꯦꯃ ꯉꯁꯥꯏꯒꯤ ꯏꯆꯦꯃꯅ ꯁꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯤ ꯀꯌꯥꯃꯨꯛꯇꯤ ꯄꯨꯊꯣꯛꯈꯤꯒꯦ ꯃꯁꯤꯡꯁꯦ ꯂꯦꯡꯌꯥꯟꯗ ꯑꯌꯥꯝꯕ ꯑꯩꯅ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯍꯥꯟꯕ ꯇꯧꯕꯁꯦ ꯑꯗꯨꯝ ꯂꯦꯡꯌꯥꯟꯁꯦ ꯑꯗꯨꯝ ꯇꯧꯈꯤꯕꯅꯦ ꯂꯦꯡꯌꯥꯟꯗ ꯑꯗꯨꯝ ꯗꯤꯃꯥꯟꯗꯣ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯂꯦꯡꯌꯥꯟꯗꯗꯤ ꯐꯖꯅ ꯁꯥꯈ꯭ꯔꯦ ꯑꯩ ꯂꯤꯁ 300-400 ꯍꯦꯟꯅ ꯁꯥꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯥꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯩꯁꯨ ꯍꯥꯏꯗꯤ ꯁꯤ ꯈꯛꯇꯪꯅ ꯇꯧꯔꯒ ꯇꯧꯕꯗꯨ ꯌꯥꯗꯕꯅꯤꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ खरा आईगी मलबरी कई मेसिन लेरीजे सिगिजु कनो तौद्रगदि हाइदि पैसादो इनकमदो सिदै खक्तदि कनो तौ हाइदि आई खुदक्की हाइतारे ओइबदि अमदुन हेलकपनिना पैसा तानबे मतांगदि अतोप आई हाना तौजैर मिजिंगजे सिदसु खरा सुदा यादबनिना दमाना याना तुना तौबा हाइतारे अमदुन मतम चंगदोइदो हाइबा कनोगी किहोंगी मनासिनदि अदो इचे मंगसागी फी सिंगजे लेंग्यान खतंग ओइब्रा अतोपा मखलदि सा अतोपा आइना खरा कनो तौरेबको मयेक नाइबदा आइगी हाइदि सैंपल हाइतारे याब्रा येंबगी ट्रायल तौबदो अदु तौबदा मयेक नाइबदा तौरेको अदुदुगा अखोइगी कनोदा अखोइगी मैतै फी कोइ वांखै अदुदुगा कनो वेस्ट कोट नुपागे सि तौवेबदो वेस्ट कोट से याम पामनैये होजिकसे अदुदुगा सिगी लंगसिदि आइगी मैनुअल दुदि नत्रेबको आइगी लंगजे अखोइगी आइना सिदगी फाइबर से पुथोगा अखोइगी मैडम होइना अखोइगी लौरिबा टेक्नोलॉजी लौरिबा अखोइगी इंस्टीट्यूट कोलकाता निमफेट से सिदा अखोइना थारागा कनो तौबने मैडम ना थाबिबने मैडम लेमिना अदमाना थारागा लंगदो आदगी ब्लेंड तौरगा थारकपदो अदो थारकपोतुन मेसिन गी लंगना हाइतारे अदमाइ साबा अदो मैनुअल गी ददी तौदे हाइदि मैनुअल गी ददी लोइ लेंगान द सटख्रेबा यामना हाइदि लेंगान हाइदि लंगदो यामना पुथोक ngamdabaniना लोइनामक सैंपल दो पुथोक कांदा आइगोंदा कीबम फावेबा हाइदि सैंपल से उटलु कांदा डिमांड हेंजलपदो डिमांड पी ngamdrede ai thabak सक्सेस ओइ हाइदि यादेदना अदुना ngasai एसुमाइना सी तौबदि सी बाउकी लेवल दि तौबा यारेना यारे अदुदुगा सी फीजी मा साबे याना सीमा तौबा सीजिमा तौरकांदा हाइदि सीगी पोसी सीगी लंगजिना सीगी पोसे सारकांदा पोट अनि जे हाइदि मानादा पोट अनि थंबा कांदा मीना हेना यूनिक ओइना पामबा पोटसे सुमबा खकी अइना ट्राइन तौजबने करमने हेन पामी करमने विसा थादबा याने हाइदु दुबु हाइदि सी याम नौरिबा पोसु ओइबनिना हाइदि तम तमना होनद्रगदि खल्लिबा कइनोदा ताप लामबा यादेदना अदुना अदुमाइना लೈ हाइतारे अदो इचे मखोइ मणिपुरदा खोइ ट्रेड एक्सपो हेलुम प्रोडक्ट के मैम तौरिदना मदुददि पार्टिसिपेट तौब्रा कमाइ तौगे आई तौद्री अतो मपालमदसु चट्री मपा आई एग्जिबिशन हाइदि इंडिविजुअल करी खरा अतोप अतोप कइनोगी बुदि चटलु एग्जिबिशन दि फनाम चटले अदुम हाइदि प्राइस लौरे अदि सर्टिफिकेट दुम फंगे अदुदुगा आई कइनोगी दि हेलुंगी ओइनादि याउद्री हाइतारे आई प्रोडक्ट तंग मरांग कारे स्टॉक त थमकांदा तंग मरांग कायर कांदा याउजगे खनबा हाइतारे दुगे हाइदि अदुगुम्बदि प्रोडक्ट मरांग काइद्रगदि यादेदना माने माने मयामा डिस्प्ले तौर थमदोइना होय थमदोइनिना अदो सिगी आइना पुथोकसरी
ꯖꯨꯋꯦꯂꯔꯤꯁꯤꯗꯤ ꯑꯩ ꯁ꯭ꯇꯣꯛꯇ ꯊꯝꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯩꯅ ꯃꯌꯥꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯅꯥꯛꯇ ꯂꯩꯕ ꯑꯩꯅ ꯍꯌꯦꯡ ꯁꯤꯒꯤ ꯐꯪꯁꯟꯁꯤꯃ ꯂꯩꯌꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯂꯩꯉꯥꯟꯁꯦ ꯑꯩ 10ꯁꯦ ꯂꯧꯒꯦ 5ꯁꯦ ꯂꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯌꯦꯡꯒꯤ ꯊꯕꯛꯁꯤꯃ ꯑꯩ ꯂꯧꯗꯦꯕ ꯍꯞꯇꯥ ꯑꯃ ꯋꯥꯠꯂꯤꯉꯩ ꯊꯥ ꯃꯈꯥꯏ ꯋꯥꯠꯂꯤꯀꯥꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯄꯗꯣ ꯄ꯭ꯔꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄꯗꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤꯅꯔꯤꯅꯦꯕ ꯑꯗꯨꯗꯤ ꯁ꯭ꯇꯣꯛꯇꯕꯨ ꯍꯥꯏꯗꯤ ꯌꯣꯟꯕꯕꯨ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤꯗꯣ ꯀꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯑꯦꯛꯖꯤꯕꯤꯁꯟꯗꯣ ꯌꯥꯎꯕꯗꯣ ꯑꯗꯨ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨ ꯌꯥꯎꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯗꯤ ꯌꯥꯎꯒꯦꯅ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗ ꯑꯃ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯉꯍꯥꯟ ꯗꯦꯠ 17 18 19 ꯗꯦꯠ 3 ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯩꯕꯅꯦꯕꯀꯣ ꯇꯦꯛꯁꯇꯥꯏꯜꯒꯤ ꯑꯗꯨ ꯑꯩ ꯌꯥꯎꯒꯦꯅ ꯇꯥꯔꯒꯦꯠꯇꯤ ꯇꯧꯖꯔꯝꯕꯅꯦ ꯑꯗꯣ ꯑꯁ ꯑꯩ ꯃꯁꯤ ꯌꯥꯝ ꯋꯥꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯑꯩ ꯇꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤꯗ ꯌꯥꯎꯔꯒꯦꯅ ꯑꯗꯣ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯍꯥꯏꯗꯤ ꯏꯆꯦꯃꯅ ꯑꯦꯋꯥꯔꯗ ꯑꯁꯤ ꯂꯧꯔꯛꯈꯤꯕꯅꯤ ꯉꯁꯥꯏꯒꯤ ꯄꯥꯏꯅꯦꯄꯜ ꯃꯅꯥꯗꯒꯤ ꯍꯥꯏꯗꯤ ꯂꯪ ꯁꯨꯝꯃꯒ ꯐꯤꯖꯣꯜ ꯁꯥꯔꯒ ꯄꯨꯊꯣꯛꯄꯁꯦ ꯑꯍꯥꯟꯕꯅꯦꯅ ꯑꯗꯣ ꯑꯦꯋꯥꯔꯗꯁꯦ ꯐꯪꯕ ꯃꯇꯝꯗꯗꯤ ꯏꯆꯦꯃ ꯀꯔꯤ ꯐꯥꯎꯒꯦ ꯃꯤꯀꯨꯞꯇꯨꯗ ꯌꯥꯝ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯐꯪꯅꯦꯁꯨ ꯊꯥꯖꯗꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯍꯥꯏꯕ ꯀꯩꯝꯇ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯇꯨ ꯈꯛꯇ ꯄꯩꯈꯥ ꯊꯥꯔꯝꯗꯥꯏꯗ ꯄꯩꯈꯥ ꯊꯥꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯀꯣꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯁꯥꯇ꯭ꯔꯁꯤꯡ ꯆꯠꯅꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯎꯏꯑꯕ ꯑꯩꯅ ꯑꯗꯣ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯔꯦꯒ ꯈꯜꯂꯨꯔꯀꯥꯟꯗ ꯁꯦꯂꯦꯛꯁꯟ ꯊꯛꯀ ꯇꯧꯔ ꯀꯧꯔꯛꯄ ꯀꯥꯟꯗꯗꯤꯀꯣ ꯑꯁ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯁꯤ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯇꯧꯔꯛꯄ ꯀꯥꯟꯗ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤ ꯊꯕꯛꯇꯣ ꯑꯍꯤꯡ ꯇꯨꯝꯅꯦꯁꯨ ꯈꯪꯗꯦ ꯑꯄꯨꯝ ꯑꯁꯥ ꯃꯌꯥꯝ ꯄꯨꯁꯜꯂꯒ ꯀꯔꯤꯅꯣ ꯇꯧꯔꯤ ꯊꯕꯛꯇꯣ ꯀꯥꯟꯅꯒ ꯃꯣꯏꯅ ꯃꯦꯟ ꯇꯥꯗ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯗꯣ ꯉꯁꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗ ꯑꯣ ꯅꯪ ꯇꯧꯔꯝꯃꯤꯁꯦ ꯁꯤꯒꯤ ꯑꯣꯏꯔꯦ ꯀꯥꯟꯅꯒ ꯀꯥꯎꯔꯒ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯈꯤꯗꯕ ꯃꯌꯥꯝ ꯑꯄꯨꯝꯕ ꯄꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯃꯥꯅꯦ ꯑꯁ ꯃꯅꯌꯥꯝ ꯅꯝꯊꯤꯕ ꯑꯗꯨ ꯅꯝꯊꯤꯕꯗꯣ ꯄꯥꯏꯔ ꯈꯣꯠꯀ ꯂꯩꯅꯤ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯐꯥꯔꯤꯅꯦꯅ ꯏꯆꯥ ꯏꯃꯧꯁꯤꯡꯁꯦ ꯁꯤ ꯇꯧ ꯀꯥꯟꯅ ꯑꯗꯒꯤ ꯍꯌꯦꯡ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯎꯠꯇꯣꯏꯅꯦ ꯁꯤ ꯄ꯭ꯔꯗꯛ ꯅꯪ ꯐꯤ 2ꯁꯤ ꯄꯤꯗ ꯌꯥꯔꯣꯏ 3ꯁꯨ ꯄꯤꯗ ꯌꯥꯔꯣꯏ ꯀꯥꯟꯅ ꯇꯧꯀꯥꯟꯗ ꯑꯍꯤꯡꯁꯦ ꯇꯨꯝꯗꯒꯩꯅꯦꯅꯀꯣ ꯕꯤꯄꯤꯒ ꯂꯣ ꯑꯣꯏꯗꯅ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯃꯤꯀꯨꯞꯀ ꯌꯥꯎꯈꯤꯖꯥꯅꯤꯗ ꯑꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯑꯗꯨ ꯃꯤꯀꯞꯇꯨꯗꯗꯤ ꯑꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯤꯇꯪ ꯍꯣꯠꯅꯖꯔꯨꯕꯗꯣ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯑꯩꯒꯤ ꯑꯃꯒꯤ ꯁꯨꯡ ꯅꯠꯇꯅ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯍꯧꯔꯛꯄꯗ ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯤꯁꯦ ꯈꯪꯗ ꯍꯥꯏꯔꯝꯕꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯣ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯌꯥꯏꯀꯣ ꯑꯗꯒꯤ ꯋꯦꯁ ꯑꯣꯏꯅ ꯂꯩꯕ ꯄꯣꯠꯁꯦ ꯃꯥꯅ ꯋꯦꯜꯗ ꯑꯣꯟꯊꯣꯛ ꯁꯨꯃꯥꯏꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯐꯪꯖꯈꯤꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯣ ꯍꯥꯏꯗꯤ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯤꯇꯪ ꯍꯣꯠꯅꯖꯈꯤꯕꯗꯣ ꯑꯩ ꯃꯍꯩ ꯌꯥꯜꯂꯦ ꯀꯥꯟꯅꯒ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯀꯥꯟꯅꯒ ꯈꯟꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅꯁꯨ ꯊꯥꯒꯠꯄ ꯑꯃꯨꯛꯇ ꯍꯟꯅ ꯐꯣꯡꯗꯣꯛꯆꯔꯤ ꯏꯆꯦꯃꯕꯨ ꯑꯗꯣ ꯏꯆꯦꯃ ꯉꯁꯤ ꯏꯆꯦꯃꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯉꯁꯤ ꯏꯆꯦꯃꯅ ꯁꯨꯃꯥꯏꯅ ꯂꯪ ꯍꯥꯏꯗꯤ ꯄꯨꯊꯣꯛꯑꯒ ꯀꯤꯍꯣꯝ ꯃꯅꯥꯗꯒꯤ ꯐꯤ ꯁꯥꯕ ꯌꯥꯏ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯀꯥꯏꯁꯤꯗ ꯁꯥꯕ ꯌꯥꯎꯕꯗꯤ ꯂꯩꯔꯗꯤ ꯑꯇꯣꯞꯄ ꯁꯥꯕ ꯑꯩꯒꯤꯁꯤꯗ ꯑꯉꯥꯡ ꯁꯥꯃꯤꯟꯅꯔꯤꯁꯤꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯍꯥꯏꯗꯤ ꯂꯥꯞꯅ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯒꯤ ꯏꯆꯦ ꯑꯃꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯥꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯁꯨ ꯁꯤꯗꯒꯤ ꯁꯥꯃꯤꯟꯅꯔꯒ ꯁꯣꯏꯈꯤꯅꯤ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯃꯣꯏꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯅ ꯎꯔꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕ ꯄꯣꯠꯅꯤꯅ ꯍꯥꯏꯗꯤ ꯁꯣꯏꯔꯒ ꯑꯗꯒꯤ ꯄꯣꯠꯇꯣ ꯇꯥꯡꯅ ꯌꯣꯜꯂꯛꯀꯗꯣꯏꯅꯤꯅ ꯔꯤꯖꯦꯛꯀꯨꯝꯕ ꯂꯩꯔꯒ ꯍꯥꯏꯗꯤ ꯁꯤꯠꯇ ꯇꯥ ꯂꯩꯕꯗꯨꯗꯤ ꯄꯥꯝꯃꯨꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯨꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯍꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯨꯝꯗ ꯏꯆꯦ ꯑꯃ ꯃꯥꯏ ꯃꯌꯨꯝꯗ ꯁꯨꯈ꯭ꯔꯦ ꯃꯥꯏ ꯃꯌꯨꯝꯗ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯏꯅꯥꯛꯇ ꯑꯗꯨꯝ ꯁꯨꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ 5-6ꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯁꯇꯤꯡ ꯑꯣꯏꯍꯧꯔꯤꯁꯦ ꯑꯩꯈꯣꯏ 5-6ꯁꯤꯗ ꯉꯥꯏꯔꯦ ꯍꯧꯔꯛꯄꯗꯕꯨꯗꯤ ꯌꯦꯡꯅꯤꯡꯕꯩ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯧ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯗꯤ ꯑꯃ ꯂꯩꯗꯅ ꯑꯃꯅ ꯗꯨꯀꯥꯟ ꯑꯃ ꯗꯨꯀꯥꯟ ꯐꯪꯈ꯭ꯔꯦ ꯑꯩ ꯃꯌꯥꯝ ꯐꯪꯅꯕ ꯐꯥꯁ ꯐꯨꯗ ꯃꯌꯥꯝ ꯐꯪꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯏꯆꯦꯃꯒꯤ ꯄ꯭ꯔꯗꯛꯇꯨ ꯎꯔꯒ ꯉꯁꯥꯏ ꯁꯛꯁꯦꯁ ꯎꯕꯗꯨ ꯑꯣꯏꯔꯒ ꯃꯌꯥꯝꯁꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯝꯒꯅꯤꯕ ꯈꯟꯖꯕꯗ ꯑꯗꯨꯕꯨ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕꯗꯤ 5 ꯈꯛꯇꯪ ꯉꯥꯏꯍꯧꯔꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯗꯕꯩ ꯃꯔꯝꯁꯦ ꯂꯥꯁꯇꯤꯡ ꯑꯣꯏꯍꯧꯗꯕꯩ ꯃꯔꯝ ꯄꯣꯠꯁꯦ ꯃꯌꯥꯝꯅ ꯄꯥꯝꯅꯩ ꯍꯥꯏꯔꯒꯁꯨ ꯃꯣꯏꯅ ꯁꯨꯒꯦ ꯈꯟꯗꯕꯩ ꯃꯔꯝꯁꯦ ꯂꯩꯌꯦꯕꯀꯣ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯌꯥꯝ ꯋꯥꯕ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯤꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯨꯔꯤꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯁꯨꯔ ꯅꯣꯝꯃꯒ ꯇꯥꯜꯂ ꯑꯩꯒꯨꯝꯕ ꯉꯥꯛꯇ ꯍꯥꯏꯇꯥꯔꯦ ꯇꯥꯜꯂꯒ ꯈꯨꯠꯁꯤꯅ ꯂꯦꯡꯉꯤꯉꯩ ꯑꯗꯨꯝ ꯂꯥꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯈꯨꯠꯁꯦ ꯇꯞꯈꯤꯕꯗ ꯇꯞꯇꯣꯏꯅꯤꯗꯅ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯈꯨꯗꯛꯀꯤ ꯑꯊꯨꯕ ꯄꯥꯝꯕꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯣꯝꯗ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯥꯏꯝ ꯄꯥꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩ ꯃꯇꯝ ꯍꯥꯡꯉꯀꯥꯟꯗꯒ ꯉꯥꯛꯇꯪꯒ
kaino onjala subudo ada aina su haingam deba duda de haingam de haide aina paisa pajan matik chana moi gi lebar matik chana thadara moi je suan banata banina moi gi hen belaga dum chachagi bodo aduni ta haidi result phajaba phangge haragadi suba nomba haidi matamje changna honaragadi afaba dum nange haiba yam nungai je ado iche mang sagi iche magi punsi wari da mulak jage sai ki hongi wari se loina tu changraga iche magi punsi wari da sagi khwaidagi nungai gi ba amadi khwaidagi wa ki ba mi khumai tare madu se katang share tawbira nungai bai se ta seng na ga de kari no bo khang dia ya ye huji se kari nu nungai bai je haidi lai su tam ngai imai pa ga lai kan ju ipa sahi ni pa na lai gre khoi yeng jan ngam maktre imana baba gi seba da dum lai gre a khoi na ga hona jara ga dum tawro pu je adum hona jara ga lai su haro isana ta la hona jara lai su pa na hona paisa su ta na ba hona ba adegi imana bi mana myam su tinna ba ngam na ba hona ba adumai na mo hora khre adu kari no khangdre wa tawrise adu ade yum pala kan ji da ju ai ke su haidi nungai ai phabe imung na te masim nau mayam poe ai gi nupa gi isin nau se ko ya me adu ka su paisa nung sai am pai ba am bong na da be suro no ma loi sana mina adum jeng ning janna ba je haidi kai haini achauba pan oira kan da budi huntok na ya da ba ai huji ki kaino da di ngamna ba puna ba ngak ta ne ba dun ngamna da ba adumaina khoi ju ngamna ba dum honarak podo ada ai inem pok aina luhong ba tha pha da leidre ikubok si lei ikubok ti han leiramdre ko ai nupa se atom bane ba aduna sa gi ma ju atom bani na mayam ji moi tara muki atom ba ji da oira ga le ko ni na dum angang oi le ko gi kesu yam kana haidi yum pan ba gi keno se khangjaba na te ba ko aduna yum di pala bani na yum di pu da ya da mi na ibain su angam ba hotna raga dum haidi pan minare pala sai 2009 da luhong bane ba 9 da luhong e du duga ai senthok lambi je laita na kari tawra tawdoino khangkan ibani je sum haidi ama aina phi khar sa degi mana ade angam bo hona dumain tawra kan da iko bhenam laibo ko ko bhenam lai ma je more khaga salame more salaga dumain tawra dum pan minara kan da sahi ahum lairaga isan pi je yaure san pi yaur matung sida saigi angang leirabanina thabakse dum khardi haidi hana suram baduga di mana dredana angangi kari gi tawkanda aiji kit center da mu sahi ani ahum mu pure boko admain puraga mana ga isa leina pure admain tawga isa jiju like tamba hore hore admain tawrakan da kit sahi je ani mu pura maga dagi aiji narak pade mu lepeba na bhai jo te na ba den te yam wa bodo kit chalo ne ngang law ne hala yung kai gi mu hotnarani adugum tawkan ji wa de yes nang to nang wa man garen taw mana admai to podagi aiji mu phi sare yum jida phi sade mana gari se dum chatle gai sa kama sum sa jang kan phaba mi natte ado man ni sa kai ka sa ba mi budi na te ka na te du masana masa phana horak ta bodo ado maina taw dagi among gari sat paji wa ye khole taw di mathan sa padu ngai te khote taw di more sa paja ai dum mar mak te inaraga haidi ma sangboi na haitare ma gi partner oina dum sat minaraga dum ai pesa jam tan minara me ado talaga ado maina pan minar ko duna sai gi chahi 2019 ja 19 gi me gi date 26 da yam haidi yam thajada ba mong kai haini aingon sukta thajade hoji phawda bo khalu kanda as adui mi kup to khalaga ko aingon da adum haidi kaino ma dum chaina ma dum phawga leyeba 19 gi ayuk sida ma je heart attack tawbane ba ko ando adum khangde adudagi adugi mi kup to ai kana amta su phanghaningde duga aingon da so manna la ningde haidi adugi kaina ba ko kaina se aingon da ai imung manung adagi khang yam wage ai ngawe ta seng ai layeng bane ai so haina phibam tarakani haibai kana khangde ai sin naw jingje yam phaibu ko nang adumaina tawba yaba natte anghangi hona ga damne angang si gidai ta nang ne akhoi leirasu imai pa de hen ba leibu natte na moina yam na kana ingon da counseling ju tawbi duga nang adumaina leiba yaba natte en tawra ai je yam hanjan doctor gojen da puraga ai je yam nai je phiroi yodriba phiroi yoramdai ai gyan khar laki bane ba ko ai kaino ai toi se khangdabi dai pura ngau chat na ga leiramme ba ise adumain tawraga tawbada ki aina as ai khar gyan ta pe ida guli jina di doctor gojen na jo isam ngange nang adum na thauna yam leitabnu pi dong toy nang nangon dagi hena sumaina haidi
ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯈꯜꯂꯣ ꯑꯉꯥꯡ ꯅꯪ ꯁꯦꯝꯕ ꯉꯝꯅꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅ ꯑꯗꯒꯤ ꯅꯪ ꯅꯆꯥ ꯅꯨꯡꯁꯤꯗ꯭ꯔꯒ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤ ꯈꯨꯝꯃꯦꯕꯀꯣ ꯑꯩꯅ ꯅꯨꯡꯁꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕ ꯃꯣꯏꯅ ꯊꯥꯕ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯉꯝꯃ ꯆꯠꯂꯛꯄꯗꯨꯗꯅꯦꯕ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯅꯕ ꯂꯦꯞꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗꯅꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯁꯤꯅꯦ ꯑꯗꯨꯝ ꯃꯥꯒ ꯍꯦꯛ ꯀꯥꯏꯅꯕ ꯃꯤꯀꯨꯞꯁꯦ ꯑꯩ ꯍꯥꯏꯗꯤ ꯑꯩ ꯌꯨꯝꯁꯦ ꯁꯤ ꯌꯨꯝꯁꯦ ꯁꯥꯕ ꯍꯧꯔꯛꯄꯗꯅꯦꯕꯀꯣ ꯃꯥ ꯂꯩꯈꯤꯗꯕꯁꯦ ꯁꯤ ꯐꯥꯎꯟꯗꯦꯁꯟ ꯇꯧꯕ ꯍꯧꯔꯝꯃꯦ ꯏꯕꯥꯅꯤ ꯌꯥꯝ ꯋꯥꯅ ꯅꯨꯡꯒꯥꯁꯦ ꯍꯣꯟꯃꯤꯟꯅꯔꯒ ꯊꯕꯛꯇꯤ ꯑꯗꯨꯝ ꯁꯨꯃꯤꯟꯅꯔꯦꯕ ꯁꯨꯕꯗꯤ ꯑꯗꯨꯒ ꯁꯤ ꯁꯥꯗ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯥ ꯂꯨꯍꯣꯡꯉꯒ ꯂꯩꯔꯝꯃꯤꯕ ꯌꯨꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯍꯧꯈꯤꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯐꯩꯕ ꯁꯪꯕꯩꯅꯦꯕꯀꯣ ꯁꯤꯒꯤ ꯌꯨꯝꯁꯦ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯕꯅꯦꯕ ꯌꯥꯔꯛꯇ ꯀꯥꯟꯁꯦ ꯅꯣꯡꯁꯦ ꯌꯨꯔꯛꯄ ꯑꯩꯒꯤ ꯐꯝꯍꯥꯡꯗ ꯅꯣꯡ ꯌꯨꯏꯌꯦ ꯆꯥꯛ ꯆꯥꯐꯝ ꯆꯥꯛꯂꯨꯄꯥꯟꯁꯦ ꯅꯣꯡ ꯌꯨꯔꯛꯑꯦ ꯑꯗꯨꯐꯥꯎꯗꯀꯣ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯂꯩꯇꯦꯕ ꯑꯗꯨꯝ ꯑꯔꯩꯕ ꯈꯔꯅ ꯆꯥꯔꯒ ꯏꯕꯥꯅꯤꯗꯣ ꯋꯥꯍꯩ ꯑꯃꯐꯥꯎꯁꯨ ꯍꯥꯏꯅꯗꯦ ꯑꯗꯒꯤ ꯈꯪꯗꯦ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯦ ꯑꯩꯅꯁꯨ ꯍꯥꯏꯗꯦ ꯑꯁ ꯁꯤ ꯇꯧꯔ ꯐꯗꯧꯔا ꯍꯣꯏ ꯌꯥꯔꯦ ꯇꯧꯅꯔ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯍꯥꯏꯗꯤ ꯄꯦꯟꯗꯕ ꯍꯥꯏꯗꯣ ꯀꯩꯝꯇ ꯂꯩꯇꯕ ꯀꯔꯤꯝ ꯑꯋꯥꯕ ꯈꯪꯗꯦ ꯑꯗꯨꯏ ꯀꯔꯤꯝꯐꯥꯎ ꯍꯦꯛ ꯈꯪꯗꯦ ꯑꯩꯀꯣ ꯁꯤ ꯏꯁꯣꯔꯅꯁꯨ ꯎꯔꯝꯒꯅꯤ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯁꯦꯟꯒꯤ ꯑꯋꯥꯕ ꯂꯩꯇꯦ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯀꯔꯤꯝ ꯆꯦꯡ ꯂꯩꯔ ꯆꯥꯕꯁꯨ ꯅꯠꯇꯦ ꯁꯨꯔ ꯅꯣꯡꯃ ꯇꯥꯜꯂ ꯆꯥꯕꯅꯦꯕ ꯑꯗꯨ ꯀꯔꯤꯝ ꯂꯩꯈꯤꯗꯦ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯍꯨꯟꯇꯣꯛꯑꯝꯕ ꯃꯤꯀꯨꯞꯇꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯔꯤꯁꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩ ꯁꯨꯛꯈꯪ ꯈꯪꯗꯦ ꯑꯩ ꯃꯤꯔꯛ ꯇꯤꯜꯂꯦ ꯏꯆꯥ ꯍꯧꯖꯤꯛ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯏꯆꯥꯒꯤ ꯀꯤꯌꯥꯔ ꯂꯧꯕ ꯉꯝꯃꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯃꯥ ꯀꯥꯏꯅ ꯀꯥꯟꯗ ꯂꯩꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯑꯩ ꯀꯣꯛꯄ ꯉꯝꯃꯦ ꯍꯥꯏꯗꯤ ꯑꯩ ꯏꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂ ꯏꯊꯧ ꯁꯨꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯈꯜꯂꯒ ꯑꯩꯗꯤ ꯄꯦꯟꯊꯣꯛꯑꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯉꯝꯅꯕ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯦ ꯈꯜꯂꯒ ꯑꯩ ꯃꯥꯅ ꯅꯤꯡꯖꯔꯝꯕꯗꯣ ꯑꯩ ꯊꯨꯡꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯒꯦ ꯈꯜꯂꯒ ꯑꯩꯗꯤ ꯑꯋꯥꯕ ꯀꯌꯥ ꯇꯨꯡꯗ ꯊꯝꯃꯒ ꯑꯋꯥꯕꯁꯦ ꯑꯩ ꯀꯩꯅꯣ ꯁꯨꯡꯈꯪ ꯈꯪꯉꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯩ ꯄꯨꯟꯁꯤꯒꯤꯅ ꯑꯩ ꯈꯜꯂꯦꯕ ꯍꯧꯖꯤꯛꯇꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯍꯣꯠꯅꯔꯤꯁꯤꯅꯦ ꯏꯆꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯥꯁꯨ ꯃꯤꯔꯛ ꯇꯤꯜꯍꯟꯅꯤꯡꯉꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯎꯇ꯭ꯔꯪ ꯐꯩꯗꯪ ꯂꯩꯔꯒꯗꯤ ꯃꯃꯥ ꯑꯉꯥꯎꯕꯤ ꯃꯆꯥꯅꯦ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯗꯦꯕ ꯁꯦꯡꯅ ꯑꯩ ꯀꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯣꯏꯅோ ꯈꯪꯗꯦ ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯥ ꯑꯃꯗꯤ ꯑꯣꯏꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯣꯠꯅꯕꯩ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯅ ꯑꯣꯏꯅꯤꯡꯉꯦ ꯑꯩꯅ ꯍꯣꯠꯅꯗ꯭ꯔꯗꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯈꯜꯂꯒ ꯑꯩ ꯏꯆꯥꯒꯤꯁꯨ ꯈꯟꯒꯦ ꯏꯁꯥꯒꯤꯁꯨ ꯈꯟꯒꯦ ꯃꯌꯥꯝꯒꯤꯁꯨ ꯀꯥꯏꯅꯗ ꯃꯤꯔꯛ ꯇꯤꯟꯕꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯑꯩ ꯍꯣꯠꯅꯒꯦ ꯈꯜꯂꯒ ꯑꯩ ꯏꯁꯥꯗ ꯑꯩꯅ ꯏꯊꯧ ꯊꯕꯛ ꯃꯌꯥꯝ ꯄꯤꯖꯔꯤꯁꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯂꯥꯛꯇꯅꯕꯩꯅꯦꯕ ꯏꯊꯧꯗ ꯂꯣꯏꯅ ꯆꯠꯈꯤ ꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯀꯥꯎꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯩ ꯑꯉꯝꯕꯈꯩꯗꯤ ꯂꯣꯏ ꯇꯧꯒꯦ ꯈꯜꯂꯒ ꯑꯩ ꯇꯧꯕꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯦꯃ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯍꯥꯏꯁꯤ ꯁꯤꯅꯤ ꯑꯗꯩ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯃꯝꯒꯤ ꯑꯋꯥꯕꯁꯨ ꯂꯣꯏ ꯂꯩꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯆꯦꯃꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯌꯥꯝꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯒꯤ ꯏꯆꯦꯃꯗ ꯊꯧꯅꯥꯁꯦ ꯍꯟꯕ ꯂꯩꯇꯕ ꯑꯣꯏꯁꯅꯨꯅꯁꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯆꯦꯃ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯂꯦꯞꯄ ꯂꯩꯇꯅꯁꯨ ꯍꯣꯠꯅꯕꯤꯌꯨ ꯁꯣꯏꯗꯅ ꯏꯆꯦꯃꯅ ꯈꯜꯂꯤꯕꯁꯤꯡ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯏꯆꯦꯃ ꯃꯤꯀꯨꯞꯁꯤꯗꯅ ꯄꯨꯕꯅꯤ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯆꯠꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯑꯗꯨꯕꯨ ꯂꯥꯛꯀꯗꯕ ꯑꯁꯤꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯃꯁꯤ ꯏꯆꯦꯃ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯏꯆꯦꯃꯗ ꯄꯥꯎꯇꯥꯛ ꯄꯤꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯅ ꯈꯟꯕꯤꯔꯣ ꯏꯆꯦꯃ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯔꯨꯛꯁꯦ ꯑꯗꯨꯝ ꯃꯅꯤꯡꯗ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯛꯀꯗꯕꯁꯤꯡꯁꯦ ꯑꯣꯏꯅ ꯈꯟꯕꯤꯔꯣ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯗꯒꯤ ꯑꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤꯅꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯣꯏꯔꯣ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗꯅꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯑꯋꯥꯕ ꯁꯨꯡꯃꯥꯟ ꯃꯥꯟꯗꯕꯅꯤ ꯑꯩꯁꯤ ꯏꯁꯥꯅꯁꯨ ꯈꯪꯖꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯁꯤꯁꯨ ꯑꯩꯒꯤ ꯁꯤꯃꯛꯅ ꯑꯩ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯃꯤꯅꯦꯅ ꯑꯩ ꯈꯟꯖꯒꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯋꯥꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯦꯃ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦꯃꯒꯤ ꯃꯥꯏꯊꯣꯡꯗ ꯃꯌꯥꯝꯅ ꯈꯪꯗꯕ ꯃꯌꯥꯝ ꯃꯃꯤ ꯑꯃ ꯏꯆꯦꯃꯒꯤ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯃꯌꯥꯝꯅꯁꯨ ꯈꯪꯖꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯑꯒꯁꯨ ꯃꯤꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯏꯆꯦꯃꯅ ꯉꯁꯥꯏ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯒꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯁꯣꯏꯗꯅꯁꯨ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯃꯁꯛ ꯅꯥꯏꯕ ꯃꯃꯥ ꯑꯃ ꯑꯣꯏꯕꯤꯌꯨꯅꯁꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯖꯒꯦ
सिददी सुमाइना मेसिन दा थाजल तिंग बजे सिदी अहुम मरी खितंग चंगेबा हाइदी हानगी हाइनो मिचरानी जे संगरे संगद्रे सिना मुत mana ka thaba mana ju depend oi haidi mana thara gadi adi si machine je athaba do ine ja tumi chemba si machine si haidi hai mapalom dei lo ka mai to khoi mapalom dagi ne bako aduga aina leijabna te mo mana support tau bimen senpham di moina kya mu kadi pi hai amma ga IT du maina leigone moi machine ko testa ki matik dang ado handa si leijaba kan da di ka mai na to si leita kan da di dum sumaina ahing baje adum tinga ga patla kan si pura khot pe matam nam lawe ba ado hok ti machine di yaw ra bani na sagi matam chang bu fiber gi keno to wi matam di sang dre lang semba gi khakta ngai re sangi bo ta ado ki hongi ju mana se haidi fiber si da tarak to re chem sida ta ba dik tang nungai ba wa le ba ko aduna adum khutna adum tare khutna tai ba haidi ki hongi sina ado sida watli se masa nan da ba sida to ka masa moi gi machine masa gi machine du natta ba ni na na masa nan ba wa le ba ado moi ju tunga na machine je to ine ba to e mai singa ga dum phanek ta phi da dum hai mani kuti dum chang doi ne ba machine ora ga su ado marvel ki khoi gi lang ji gi khoi gi mahum ji gi darai de gi adum asi market ta ju phangdi phange ba ko aduga khoi gi culture gi kaino gumba mela gumba lakpa da adugumba da lei hoba adegi kaino moi office ta ju dum chatlaga phange market ta phangbanina hoi maman budi market ina khara budi hele dana sigde yawi mathi jingje adum loi kien gar doine ba ko mai tingkanda aduga si pose si pose la doine ba duga smaila ani du khoina sai safuda khoigi tu si smai dum chingtho safuda ta doine ba smai chingtho ga dum lang sem gi doine ba sema khana khoina leije smai lak to ne smai lak to ado se chanang gumba tha ba khot pa lak pa di lei la aro akoina nate akoina lang sai safu du semba do adai du da akoi sanang kitang tang season ne ba sanang du na ne ba ani du join ta hol chanang ji di chak na season na chak na tawe sak akoi safu sa bonda aduna taw aduga iche masi je machu di sangba ya bra khoi machu ya sangba ya du aina haidi trial budi tawjara ba ko sangba ya ha bi keno dile ba duga ai gi oina di machu sangba di amta di sadi machu sangba di sadi ba ai natural natural jina ya ma di man oi ba do dugiti ado somda maning mom da su che phi myam sari si sinna kai gi phi kaino ne sina wangkhai ne ba ko wangkhai je adum akoina marakta ki ho mana gi langja sina phelaga ju dum sai ba ko ade son gi sina lengyan koi gi leirum do adu du ne o sidi ki ho mana gi ge langje ma fen da fen ba ma fen wangkhai phi di oi ne hoi wangkhai oina sa ba phi ne ba asom sina lengyan ne adu ko khoi gi lengyan aseng ba khoi gi kano ki hong gi na lang na sem ba se sidi mamman di kayam ka hai maman je lising ama akoi gi kaino je khara size ki matung ina hai tara khara pik pa do adu di lising ama ga sama adu ga satru admaina haure ba ko adu khar sa ga di ani admaina yor hai lising ama chonga dai na ama chonga dai ani ba tu ni yor adu ga khoi gi nga sa gi west coat kumba simsna kyam khai west coast di ayo gre adu akoi na hai di lei bra kamai dong lai 20 ma thak ne 30 muki
mayada lay 30 ki mayada layeba ado ngasai iche mana sariba mapane basu yauri ko usabada adagi mapana visna koi gi 350 3500 admaina koi lolaga ne tang keno tawba haita hi ado sa koi gi phije sa ba matam da iche mako ngasai gi sidadi amu wangkhai sida koi gi kihong gi langsi ma phen dang phen bani ado bo kihong gi langsina sarpa matam da de koi tatpa khotpa gi adum ba awaba di leibra sarpa matam da adudi leite haidi moi ma phen ni na ko adum haidi mayung kab di moi tat kane haidi langje matat sumba hai fiber matat mayam sen join tawr khoni dana aduna ma phe aduna mayung ka da ne ba khoina adum ma phen da di leite adum nungai sa ba adum nungai na adum freely sa ba yai sa yai adri che manga sagi iche mana panbi ki ba sagi iche mana hotnari ba si khatang natana atopa hinjang na pi tha ba isu iche mana panbi gre aduga ki hongi mafam dasu mayam punna yengminarasi yengo se iche madu sigi somsina yengangla sisina sing sidagina sima thak sibak sing asi mathak pokse a dei mathak si bu ko hoi singak tane adu si sena ba gi di sena ba tu sena de da dum thara khona mak te yengsen de lak piri ja sim ngaire du thawaina sangdana matam ya mangna tawududi oide adu iche masi si da leiri ja sigi lamja asida koigi wakse tawriba kaino gi yot ki tawri ja se hoi koigi ibung jing ne bako magi jaga ne ba lamje smai hanga lebje ina thaja asigi yot ki tawri ne ba sina ado moi ju leibani na hadum thoina moina ju dum haidi yengjen bi ba ado aina yam hard oina yengo photo di tawdre ba ado iche masi ising di kamai tawi masi ising je adum haidi nong tara sai ri jin kaisi haidi isingi darka ta de ba yamna haidi nungti gi chai da ya de habadi leite ba leite ado kaigumba if nong je kanna haidi churak pa tar ga di haidi de matam je khoi gi heda khanghau de na ko nong ji jo adu da chingmai de gi ising je nadara ga di loi thumjan gi ba ga yaw bra kamai tawge adumba di leite bo ko adumana yam kanna tara kanda adumana haidi ising je mathak te tara kan phudana baine ba khoina maram phala thami je seidam chender si khongjam siela dum chachagi bane ba lokta haidi magi tonga na chenbam ne thambiri ba ko aduna adugi awaba di leite ba adu masi tha ba di kyam kuirage jem si tha ma makhai mu phare tha ma makhai di phare ba adu tha ma makhai phab si tha di kan da atopa kai kai di han tharang atopa je hana si akhoi ta mo sina ki home tawrame ba ko aduma na haidi hotna ba kharo hangam da ba hai tare ne ko mas miron do atopa thabak tawbani leita ba ana atopa kai kai plan tawba ya gi yeng je tawraje na aduma in tawra mana sim koktho te maga len oin koktho thambane ba aina mo haidi lam da pamu ba gi hai tare ne aina mo tamo du dis maina ingon ko shalage en tawraga maru jaina sai MOBCD NR gi makhada skim makhada phang pot maru ne ba aina ma handa bi dum se tha ba ne okay adu chi saw ba sidi han mamang da di dum tha graba handang na ham boi dira se yangang la kanu singa je o sigi sida tha ba sidi aham ba ne ba ko aduga ai sonjum lom sai to adu da budi hana khara dum thai hana dum khara thai sigi di han ba experience ne ba sigi keno sigi sai sida di aham ba oti adu masigi haidi tauba khotpa mayam di iche ma dum thana tawbra mi yawbra kamai to mi amani akoi mindon amani tawraga moigi kulang sen khara piraga dum sumina bani da yam kana wa ba su oide plane gumbane ba sidi haidi ngasai ki hongi managi lang dugi haidi fiber duna phi saba khak natana sida ju mai onjali ne ba adu ki mate wana bakan mai sang ji ko iche ma ga adu ngasai aina haijegi do haidi isa je thabak se pidragadi nakalam da satke taweba mane aduna ngasai isa je thabak se wahan lephan da bai tare adum thabak se ama loi ga so amada hayo wa kan da hanjalaga nga potha jabdu yam nungai bai ta sai wa ro ga potha du ne he na nungai na potha oi ba do
ꯑꯗꯨꯗꯤ ꯏꯆꯦ ꯃꯊꯪꯒꯤꯗ ꯀꯤꯍꯣꯝꯂ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯀꯤꯍꯣꯝꯒꯤꯗ ꯑꯗꯨ ꯌꯦꯡꯉꯨꯔꯁꯤꯀꯣ ꯀꯤꯍꯣꯝꯒꯤꯗ 이제 시즌에볼까? 아도 문바수 야보디 우레 마시 핵 키로이다 마시는 가만히 또 보니. 핵도이니 핵보제 핵도가 탐바도. 거기 마켓 해디 거기는 마켓에 뿌드레바 뭐이나 라라우도이네버거. 뭐 라간다 프레스 오이니 핵가 비비도 드네 해나 빠메바 뭐이나 연도이바 강무든. 아도 이제 마나 하여가 ng사기 거기 기홈지나 따바 마나지나 네바 거기 스페셜리 사리 냠제. 아도 진짜 마나지 빠라가 따라가 마카드 레이제. 시디 좀 야라로이버거. 숨바 프레스 데 깍도이네바. 시마히 핵크레다나거. 핵크레시 레호이 마나자. 오케이. 시네바 따우도이세. 아도 기홈다 거기 마탁다 레이바 그노세 마나 빨리제. 시디 야다브라 가만히 또게. ꯑꯗꯨꯗꯤ ꯄꯤꯛꯄꯅꯤꯅ ꯑꯇꯦꯟꯕꯅꯤꯅ ꯍꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏ ꯐꯥꯏꯕꯔꯕꯨꯗꯤ ꯐꯪꯅꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯁꯟꯒꯤ ꯄꯣꯠ ꯁꯤꯖꯟ ꯁꯦꯝꯕꯗꯗꯤꯅꯦ ꯌꯥꯅꯦꯕ ꯑꯗꯨꯒ ꯐꯤ ꯁꯥꯕꯩ ꯂꯪ ꯁꯦꯝꯕꯩꯗꯗꯤ ꯈꯤꯇꯪ ꯍꯦꯟꯗꯤ ꯑꯣꯏꯕ ꯋꯥꯠꯂꯦꯅ 오케이 하디 랑도 떼나 라더미나 아도 마시 이제 이싱기디 기홈들이 daraga tadre ꯇꯥꯗꯦ ꯑꯗꯨꯝ ꯊꯥꯔꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯅꯣꯡ ꯃꯇꯝꯗ ꯐꯪꯉꯤꯕ ꯏꯁꯤꯡꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯏꯅꯞ ꯑꯣꯏꯔꯦ ꯑꯗꯨꯝ ꯁꯤ ꯃꯌꯥꯝꯅ ꯏꯆꯦ ꯃꯊꯟꯗꯅ ꯑꯗꯨꯝ ꯇꯧꯔꯤꯅꯦꯕ ꯍꯣꯏ ꯑꯗꯨꯝ ꯃꯤ ꯍꯥꯏꯗꯤ ꯃꯈꯣꯡ ꯁꯣꯝꯃꯛꯄ ꯀꯩꯗꯧꯕ ꯊꯥꯕ ꯃꯇꯝꯗꯕꯨꯗꯤ ꯃꯤ ꯅꯦꯛꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯃꯤ ꯆꯦꯟꯅꯔ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯊꯥꯈ꯭ꯔꯅꯤ ꯑꯗꯨꯒ ꯄꯥꯟꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯁꯥꯅ ꯈꯔ ꯈꯔ ꯌꯦꯡꯁꯤꯟꯖꯕ ꯍꯥꯏꯗꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯂꯥꯛꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯩꯔꯝ ꯐꯥꯠꯄ ꯈꯣꯠꯄ ꯀꯥꯟ ꯂꯩꯌꯦꯕ ꯑꯗꯨ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯝ ꯈꯔ ꯌꯦꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯆꯦ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯃꯩꯁꯦ ꯃꯩ ꯆꯥꯛꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯃꯇꯝꯗ ꯀꯤꯍꯣꯝꯗꯒ ꯁꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯎꯋꯦ ꯑꯗꯨ ꯌꯥꯎꯈ꯭ꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯂꯧꯐꯝꯗꯨꯃ ꯑꯗꯨꯝ ꯑꯍꯟꯕ ꯁꯤꯟꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯐꯖꯗ꯭ꯔꯦ ꯃꯍꯩ ꯐꯖꯗ꯭ꯔꯦ ꯄꯥꯝꯕꯤ ꯐꯖꯗ꯭ꯔꯦ ꯃꯅꯥ ꯂꯧꯒꯦꯁꯨ ꯌꯥꯔꯔꯣꯏ ꯃꯍꯩꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯃꯩꯒꯗꯤ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯄꯥꯝꯕꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯩ ꯆꯥꯛꯄ ꯈꯤꯇꯪ ꯃꯩꯁꯥ ꯐꯪꯈ꯭ꯔꯒꯁꯨ ꯑꯃꯨꯛ ꯌꯦꯅꯤꯡ ꯍꯨꯜꯂ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯌꯥꯎꯋꯤꯗꯅ ꯀꯤꯍꯣꯝꯗꯗꯤ ꯁꯣꯏ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯥꯏꯁꯦ ꯃꯩꯔꯝ ꯐꯥꯠꯄ ꯑꯩꯈꯣꯏ ꯁꯤ ꯈꯣꯡ ꯂꯝꯕꯤ ꯁꯦꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯅꯥꯄꯣꯝꯁꯦ ꯂꯣꯏ ꯁꯦꯝꯃꯒ ꯊꯝꯃꯤꯅꯦꯕ ꯍꯌꯦꯡ ꯀꯩꯅꯣ ꯃꯩ ꯆꯥꯛꯀꯥꯟꯗ ꯌꯧꯗꯅꯕꯒꯤ 오케이 하디 모이다 ꯐꯪꯗꯅꯕ ꯑꯗꯣ ꯀꯤꯍꯣꯝꯁꯦ ꯏꯆꯦ ꯃꯨꯟꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦ ꯎꯆꯦꯛꯅꯒꯨꯝꯕ ꯂꯥꯛꯑꯒꯗꯤ ꯆꯥꯗꯕ꯭ꯔꯥ ꯁꯤ ꯌꯥꯝ ꯃꯨꯟꯕ ꯍꯦꯟꯒ꯭ꯔꯦ ꯁꯨꯃꯥꯏꯅ ꯉꯥꯛꯁꯪ ꯉꯥꯡꯒ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤ ꯍꯦꯛꯍꯧꯗ꯭ꯔꯒꯗꯤꯅꯦ ꯆꯥꯈꯤꯗꯣꯏꯅꯦꯕ ꯁꯥꯕꯤꯅ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯃꯨꯟꯗ꯭ꯔꯤꯀꯥꯟꯗ ꯑꯗꯨꯝ ꯈꯔ ꯍꯦꯛꯇꯠꯍꯧꯕꯅ ꯐꯩꯌꯦꯕ ꯑꯗꯣ ꯏꯆꯦ ꯅꯣꯡꯗꯗꯤ ꯏꯐꯦꯛꯇꯤ ꯂꯩꯇ꯭ꯔꯦ ꯃꯣꯏꯗꯗꯤ ꯑꯗꯨꯕꯨ ꯂꯦꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯗꯨꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦꯕ ꯉꯁꯥꯏ ꯃꯥꯏ ꯃꯅꯥ ꯃꯌꯥꯝꯁꯤꯅ ꯉꯥꯛꯊꯣꯛꯈꯤꯕꯗꯣꯀꯣ ꯄꯥꯝꯕꯤꯁꯦ ꯇꯨ ꯁꯨꯃꯥꯏꯅ ꯄꯥꯟꯈ꯭ꯔꯀꯥꯟꯗ ꯁꯤꯗ ꯆꯣꯡꯈꯠꯂꯛꯏꯁꯦ ꯁꯤ ꯊꯝꯃꯝꯗꯣꯏꯅꯦꯕ ꯊꯝꯕꯤꯔꯝꯗꯣꯏꯅꯦꯕ ꯃꯊꯪꯒꯤꯁꯤꯗ ꯑꯃꯨꯛ ꯄꯥꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯍꯦꯛꯀꯥꯟꯗ ꯁꯤ ꯁꯣꯛꯍꯜꯂꯔꯣꯏ ꯐꯨꯛꯇꯣꯛꯈ꯭ꯔꯒꯗꯤ ꯂꯣꯏ ꯃꯥꯡꯗꯣꯏꯅꯦꯗꯅ 오케이 ꯐꯨꯛꯇꯕꯤꯗ ꯃꯅꯥꯁꯦ ꯈꯛ ꯀꯛꯑꯛꯇꯣꯏꯅꯦ ꯂꯦꯟꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤ ꯊꯝꯕꯤꯔꯝꯗꯣꯏꯅꯦꯕ ꯃꯆꯥ ꯆꯣꯡꯉꯛꯏꯁꯦ ꯁꯤꯅ ꯃꯊꯪꯒꯤ ꯑꯃꯨꯛꯅꯦꯕ 나간다 쫑클레이제 쫑클레이제 ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯁꯥꯏꯗꯇ ꯆꯣꯡꯈꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯁꯤꯡꯗꯤꯌꯥ ꯑꯩ ꯐꯣꯟꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯝꯃꯝꯃꯦꯅꯦ ꯇꯧꯔꯤꯁꯦ ꯀꯤꯍꯣꯝ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯉꯁꯥꯏ ꯅꯥꯟꯗꯔ ꯂꯩꯈꯤꯕꯅꯦ ꯑꯃ ꯑꯃꯨꯛ ꯊꯥꯅꯤꯡꯉꯥꯏꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯗꯣ ꯇꯤꯟꯒꯨꯝꯕ ꯇꯥꯗꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨꯝꯕꯒꯗꯤ ꯁꯤꯖꯤꯟꯅꯕ ꯂꯩꯕ ꯊꯦꯡꯅꯗꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯊꯦꯡꯅꯗꯦꯕ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨ ꯇꯧꯅꯕ꯭ꯔꯥ ꯏꯆꯦ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯣꯏ ꯇꯧꯅꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯁꯣꯝ ꯆꯤꯡ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯔꯥꯞꯄ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯁꯣꯝ ꯁꯥꯏꯠꯀꯤ ꯑꯣꯏꯅꯗꯤ ꯊꯦꯡꯅꯗꯦ ꯀꯤꯍꯣꯝꯗ ꯇꯤꯟ ꯇꯥꯕꯁꯤ ꯀꯌꯥ ꯊꯦꯡꯅꯗꯦꯕꯀꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯅ ꯀꯩꯅꯣꯅꯦꯕ ꯉꯥ ꯐꯥꯝꯅꯦꯕꯀꯣ ꯉꯥꯒꯤꯗꯨꯗꯤ ꯏꯁꯤꯡꯗ ꯍꯥꯏꯗꯤ ꯅꯥꯄꯤꯅ ꯁꯣꯝꯖꯪꯗꯕꯅꯤ ꯆꯠꯄꯗ ꯐꯔꯛ ꯇꯥꯔꯅꯤꯕꯀꯣ ꯉꯁꯥꯏ ꯏꯆꯦ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯇꯦꯠ ꯐ꯭ꯔꯨꯠꯅꯤꯀꯣ ꯁ꯭ꯇꯦꯠ ꯐ꯭ꯔꯨꯠꯁꯤꯗ ꯉꯁꯥꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯆꯥꯕ ꯈꯛ ꯅꯠꯇꯅ ꯍꯩꯁꯤꯒꯤ ꯃꯅꯥꯁꯤ ꯀꯥꯟꯅꯕꯁꯨ ꯑꯃꯨꯛ ꯏꯆꯦꯅ ꯉꯁꯤ ꯄꯨꯊꯣꯛꯄꯤꯗꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯂꯤꯅꯤꯀꯣ ꯏꯆꯦ ꯑꯗꯣ ꯃꯁꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯍꯣꯏꯗꯠꯂꯒꯗꯤ ꯏꯆꯦꯒꯤꯗ ꯊꯝꯕꯗꯤ ꯑꯗꯨꯝ ꯆꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯑꯀꯛꯅꯕ ꯑꯣꯏꯅ ꯉꯝꯒꯗꯕ ꯖꯒꯥ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯈꯛꯇꯅꯤꯗ ꯍꯥꯏꯗꯤ ꯄꯨꯂꯞ ꯐꯨꯛꯇꯠꯂ ꯂꯣꯏ ꯈꯨꯏꯈ꯭ꯔꯗꯤ ꯉꯝꯍꯧꯗ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯃꯥꯡꯉꯤꯗꯅ ꯑꯗꯨ ꯄꯥꯝꯕꯤꯗ ꯁꯨꯝ ꯂꯩꯖꯔꯒꯗꯤ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯂꯩꯗꯣꯏꯅꯤꯗꯅ ꯑꯩꯅ ꯁꯨꯕ ꯍꯌꯦꯡ ꯁꯤꯡꯈꯩꯁꯤ ꯁꯨꯕ ꯉꯝꯃꯅꯤ ꯑꯗꯩ ꯍꯥꯡꯆꯤꯠ ꯑꯗꯒꯤ ꯑꯩꯒꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ
ꯏꯆꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯏꯆꯦꯒꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯅꯣꯝꯕꯒꯤ ꯇꯟꯗꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯕꯗꯤ ꯍꯣꯠꯅꯕꯒꯤ ꯆꯥꯡ ꯀꯟꯕꯒꯤ ꯆꯥꯡꯁꯦ ꯉꯁꯤ ꯎꯖꯕꯁꯦ ꯁꯤꯡꯒꯜ ꯃꯥꯗꯔ ꯑꯃ ꯑꯣꯏꯔꯒꯁꯨ ꯊꯧꯅꯥ ꯍꯟꯗꯅ ꯏꯆꯥꯒꯤꯗꯃꯛ ꯍꯥꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯔꯒ ꯀꯟꯅ ꯍꯣꯠꯅꯔꯒ ꯏꯔꯝꯗꯝꯒꯤꯁꯨ ꯃꯥꯏ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯦ ꯏꯆꯦꯃꯁꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯆꯦꯃꯒꯤ ꯁꯥꯏꯠꯇꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯏꯆꯦꯃꯅꯁꯨ ꯍꯥꯏꯗꯤ ꯂꯤꯕꯤꯈ꯭ꯔꯦ ꯏꯆꯦꯃꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯑꯅ ꯏꯆꯦꯃꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯁꯨ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯑꯣꯏꯔꯛꯁꯅꯨꯅꯁꯨ ꯍꯥꯏꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯅꯨꯄꯤꯁꯤꯡꯗ ꯏꯆꯦꯃꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯅꯨꯄꯥ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯔꯥꯟꯕ ꯋꯥꯈꯟꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯊꯥꯡꯉꯒ ꯍꯥꯏꯗꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯜꯂꯨꯗ꯭ꯔꯁꯨ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯅꯔꯦꯗꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯊꯕꯛ ꯍꯥꯏꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯍꯣꯠꯅꯒꯦ ꯈꯜꯂꯒꯗꯤ ꯑꯩꯅ ꯉꯝꯅꯤ ꯈꯜꯂꯒꯗꯤ ꯍꯣꯏ ꯉꯝꯃꯣꯏ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇꯨꯗꯗꯤ ꯑꯩꯅ ꯄꯥꯝꯃꯒꯁꯨ ꯑꯩ ꯌꯦꯡꯒꯟꯗꯦꯀꯣ ꯑꯩ ꯉꯝꯃꯣꯏꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯒꯤ ꯂꯦꯚꯦꯜ ꯋꯥꯡꯃꯗ ꯂꯩꯀꯣ ꯈꯜꯂꯒ ꯑꯩ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯒꯅꯤ ꯁꯤ ꯌꯥꯅꯤꯅ ꯈꯟꯕꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯁꯥꯅ ꯍꯥꯏꯗꯤ ꯆꯥꯅꯕ ꯉꯝꯒꯗꯕ ꯁꯤꯟꯐꯝ ꯑꯃ ꯊꯤꯔꯒ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯈꯜꯂꯒ ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯅꯤꯀꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩꯅꯦꯕ ꯄꯨꯔꯥ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤꯗꯤ ꯄꯨꯔꯥ ꯆꯦꯟꯖꯅꯦꯕꯀꯣ ꯑꯗꯨꯗꯣ ꯉꯝꯅꯕ ꯐꯦꯁ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯒꯀꯣ ꯊꯕꯛꯁꯦ ꯂꯩꯇꯦ ꯑꯩꯁꯦ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯕꯗꯣ ꯊꯥꯗꯣꯛꯄꯤꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯅ ꯆꯥꯅꯖꯕ ꯊꯕꯛ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯑꯩ ꯁꯣꯏꯕ ꯌꯥꯗꯦ ꯑꯩ ꯁꯣꯏꯔꯒꯗꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯗꯤ ꯏꯆꯥ ꯂꯩꯕꯁꯦ ꯂꯣꯏꯅ ꯂꯩꯅꯩꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯣꯏꯗꯣꯏꯅꯦ ꯑꯩ ꯑꯃ ꯁꯣꯏꯕꯗ ꯇꯨꯡꯗ ꯁꯣꯏꯔꯛꯀꯗꯣꯏꯕ ꯀꯦꯔꯤꯌꯔ ꯃꯌꯥꯝꯗꯣ ꯈꯜꯂꯒꯀꯣ ꯑꯩ ꯅꯨꯄꯤ ꯑꯃꯅꯤꯀꯣ ꯅꯨꯄꯤ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯍꯤꯡꯕ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯩ ꯍꯣꯏ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯕꯀꯣ ꯑꯩ ꯍꯥꯏꯁꯦ ꯀꯅꯥ ꯈꯪꯅ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯝꯗ꯭ꯔꯦꯅ ꯄꯨꯟꯁꯤꯁꯦ ꯂꯝꯖꯤꯡꯕ ꯂꯩꯌꯦꯕ ꯏꯁꯥꯅ ꯏꯁꯥ ꯂꯝꯖꯤꯡꯖꯅꯤꯀꯣ ꯍꯥꯏꯁꯦ ꯑꯇꯣꯞꯄꯅ ꯅꯠꯇꯕ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯒꯤ ꯁꯤꯟꯐꯝ ꯆꯥꯅꯕ ꯌꯦꯡꯉꯒ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯟꯀꯝ ꯈꯤꯇꯪ ꯂꯥꯛꯅꯕ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯀꯩꯅꯣꯗꯣ ꯅꯤꯇꯤ ꯅꯤꯌꯣꯝꯗꯣ ꯆꯨꯝꯅ ꯑꯗꯨꯝ ꯄꯥꯟꯃꯤꯟꯅꯁꯦꯅ ꯍꯥꯏꯅꯤꯡꯉꯤ ꯁꯤꯅ ꯅꯨꯄꯤꯁꯤꯡꯗ ꯏꯆꯦꯃꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕꯤꯕꯅꯤ ꯑꯗꯣ ꯏꯔꯝꯗꯝꯗ ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯗꯤ ꯇꯧꯅꯤꯡꯉꯒꯁꯨ ꯃꯐꯝ ꯂꯩꯇꯕ ꯑꯗꯒꯤ ꯁꯟꯐꯝ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯅ ꯑꯗꯣ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯈꯔꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯁꯨꯐꯝ ꯍꯣꯏ ꯁꯨꯅꯤꯡꯉꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯗꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯏꯌꯦꯗꯤ ꯈꯪꯉꯒ ꯂꯝꯕꯤ ꯈꯪꯗꯕꯗꯣ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯨꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯂꯩꯕꯅꯦ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯊꯤꯕꯤꯌꯣ ꯑꯗꯨꯝ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯤꯍꯣꯝ ꯃꯅꯥꯗꯒꯤ ꯂꯪ ꯁꯨꯡꯉꯒ ꯐꯤ ꯁꯥꯏ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯁꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯏꯌꯦꯗꯤ ꯂꯣꯏ ꯂꯩꯅꯔꯦꯕ ꯑꯥꯏꯗꯤꯌꯥꯁꯦ ꯀꯃꯥꯏꯅ ꯁꯥꯏꯅꯣꯁꯦ ꯈꯪꯗꯦꯕ ꯈꯪꯗꯕꯗꯨꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯣꯠꯅꯖꯔꯒ ꯃꯦꯗꯥꯝ ꯍꯣꯏ KVK ꯃꯦꯗꯥꯝ ꯂꯦꯝꯕꯤ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯇꯧꯔꯒ ꯍꯣꯠꯅꯖꯔꯒ ꯁꯤꯐꯥꯎꯒꯤ ꯂꯦꯚꯦꯜꯁꯦ ꯌꯧꯔꯛꯑꯦꯀꯣ ꯌꯧꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯂꯝꯕꯤꯗꯣ ꯈꯤꯇꯪꯗꯤ ꯎꯔꯦꯕ ꯍꯥꯟꯅ ꯋꯥꯔꯤ ꯑꯣꯏ ꯇꯥꯔꯝꯕꯗꯣ ꯃꯤꯠꯇ ꯈꯤꯇꯪꯗꯤ ꯎ ꯐꯪꯉꯦꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯝꯕꯁꯤꯁꯨ ꯇꯧꯕ ꯌꯥꯏꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯏꯁꯥꯅ ꯄꯥꯝꯖꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯁꯨꯃꯤꯟꯅꯁꯦ ꯄꯩꯁꯥ ꯇꯥꯟꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗ ꯀꯤꯍꯣꯝꯁꯤꯅ ꯍꯥꯏꯗꯤ ꯀꯤꯍꯣꯝ ꯐꯥꯔꯃꯔꯁꯤꯡꯗꯁꯨ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯆꯍꯤ ꯑꯃꯗ ꯃꯅꯥꯁꯤꯗ ꯄꯥꯝꯕꯤꯁꯤꯗꯒꯤ ꯐꯪꯉꯤꯁꯦ ꯀꯩꯅꯣ ꯃꯍꯩꯁꯤꯡ ꯈꯛꯇꯅꯦ ꯃꯍꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯇꯥꯡꯉ ꯃꯇꯝ ꯌꯣꯜꯂꯤꯁꯦ ꯂꯨꯄꯥ 90 ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯍꯣꯡꯉꯀꯥꯟꯗ ꯌꯥꯝ ꯍꯣꯡꯉꯦꯀோ ꯑꯗꯨ ꯍꯦꯛꯄ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯃꯅꯥꯁꯤꯁꯨ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯄꯩꯁꯥ ꯇꯥꯜꯍꯧꯕꯁꯨ ꯌꯥꯏꯑꯕ ꯃꯅꯥꯗꯩꯁꯨ ꯍꯦꯟꯅ ꯏꯟꯀꯝꯗꯣ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯍꯟꯅꯤꯡꯉꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦꯃ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒ ꯏꯆꯦꯃꯅ ꯇꯨꯡꯗ ꯇꯧꯔꯛꯀꯦ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩ ꯃꯗꯨ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯈꯣ ꯅꯥꯗ ꯌꯦꯛꯇꯅ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯏꯆꯦꯃꯕꯨ ꯍꯣꯠꯅꯖꯩ ꯇꯧꯖꯩꯒꯦ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯖꯒꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦꯃ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯊꯝꯅꯤꯖꯔꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯅꯧꯕ ꯒꯦꯁ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ